खमजरे ISTV की पाव में ताबीर सिंह ताराम नौसरे हनमदा मरिबा पाव April थासदा ग्रेटर इम्फाल की अकोइबदा मेहुलांगपोक की थौदोक कुंतरुक थोकरे मियामना मेहुलांगपोक थोकनबा वनमिनसी हाइना फेयर सर्विस की डायरेक्टर चंद्रमणिना फोंदरले पाव संतुन मुपिजरे Saliba April Tha Asigi Tang Amadagi Nasitang Kunmate Fawgi Manungda Greater Infal Gi Manungda Mehulang Pocket Thodok Kuntaruk Thokre Haina Manipur Fair Service Ki Director KEISHAMTHONG ISTV News Da Fogdorle Man Makata Duna Miyamna Mehulang Pok Thoktunaba Yungda Nihongi Wangmada Thau Pashin Ba Tobiganu Thabak Ama Chalamdaida Electric Switching of Tobogalena Gas Cylinder Sing Lik Oibra Hebasi Matam Pumnamakta Check Togodabani Zurub beri thakuma tamda ningthina section bigadabani matam sangna nong churaktabna maram oiduna mafam kyada ising phangadabagi awaba mayok narakpa asina karigumba meholangbo ama thorakum matamda ka hena khudong thininga oinabagi machak amani lerak khulakta lariba lambi singi nakalda lariba miyoisingna lam khopsinduna lambi sing Pixel lakba asina baram oiduna Manipur Fair Service na mehulang pok ama thorakum matamda mai kan bachapum matamda khudong chadaba kya mayok nari yaiba makhai miyamna bhapta minaduna lera khulakta lariba lambi singasi gari achouba ama chatpa yaba lambi ohengadabani haujike matamda mehulang pok ama thorakum matamda ahanba oina yumbu aduna mai chakpa du kharadang oirabasu kanbangamnaba yum khuding makta fire extinguisher amamam thambagi tagai fadaba leire Mang Makata Duna Manipur da Hosek Mehulangbok Trokomatamda Kumang Chowsinna Tabak Tobangam Naba Fair Service Substation Kara Hapsin Bagi Tangai Fadabale Mai Chakpagi Togdokta Mangata Tokiba Amadi Asiana Yawmatamda Madugi Compensation Pibaki Tabagasi Fair Service Talate Awaba Taraba Imung Manu Aduna Insurance Yawlabadi Madugi Insurance Company Aduna Kudong Jabasing Bigadabani Haiki May Abaja, Hunter Pumbo, head of Horpulate, pick up, may come the Horpumati. Aduna, Yung Kumukta, Orga, Sense, Dukan Kumukta, Potent Car is Mujer, Aman, Nataga, Ani, Tamita Tabule. Tom from Tambidaba, Mayula, Implement Tom Tambidaba, making Wichina Bada, Anudaba, Ananki, Punamo, Mayula, Budi, a common discussion in the group, in the family Amoina, Metalamoy, Yaurichi. Public Matana Yamna Pons, Haida Yamakanoma, the Matari, quite happy getting Matin Lakada and Kalba, happy getting to Yamaka, High, was it quick, Tadikan lady, who is just here, do height of company, Adumari, individual or Kanuduna, Agi, Yamata, Mai to Mamati money. Both Hadabaloeva Matonga, EVM machines in the Tamiba, strong room sing the Political Party Kudimanga, Masamasagi, Kangzaba Monga, Sel Tokchinduna, Tambayai, Haina, Zip Electoral Official or Navigationa, ISTV News Konavada, Fundorle. Manga Makata Duna, Hayang Tawal District Manung Janba, Moising a bowling station da, Hayang Amuhana, Botada Nagodariba Sigidamakta, Sam Savaloide. Mapamasi, hyper sensitive oina Sakagle, Amuhana, Pantokadoriba Mikal Asida, Bamdaba Togdok Toktanaba, Amadi, Miyamna, Masamasana Pamjaba, Muishinda, Botada. Nabuginama section Tarang Lokatba Loide Haiki. ISTV News na Hangba Uhangi Pakunda Ona Bukishona Rasnaji Delkiana Tongan Mapamsinda Amuhana Bot Tada Hanaba Dabi Towa Yauribasi Bot Hanbagi Wapameti Haiki. Strong room sing Hauzik Akanba security section Tarang Lokatuna Ngak Senbagi Tabak Jatari Masida Kanagumba Political Party Singi Muishina Jingnaba Amadi Pendabarabasu Strong Room Gi Manakta Hinyaretuna Laiba Pauba Yagani Haiki. Candidates in Magi, Kanaguma Mima, had a strong room Singak Sendi and had the election commissioners who give me Karazum strong Jingak and the way down the Manak after the Hingle of Hova Levia and I don't tell you, but do a provision lay. Night on a second Parango at the Canatore, and the election commissioner in the Anisu from trying to the Mega 16 now. I only part the give way was a counting Hogany, Barota, but right of Hogany for conclusion organ and Kali. Kaubro Life Hamland, Kananabagi Azoba Kongchat Ama, Southeast Asia Cultural Organization Sinduna, Lauliba Tang Kuntaruta, Jananaba, Sem Sacre. Kongsarasida Organization Asigi, Luploi, Nupa Ama, Amasung Nupi, Marfuna Sarok Yagani.
Chingye mafam singda leriba aruba laifam tinfam kyabu yokhatnaba sangsilagliba khongthang asida miyamna mateng pangbinaba khangalakle Manipurda mathau tawriba paumi singi yenglaga lamphel kombire kaithel dalaiba Suba Hospital and Assistant Reproductive Center da chada kun lemda layengadori Masigi madangda Suba Hospital gi gynecologist amadi IVF specialist Dr. W. Imona ISTV News ka unabada Suba Hospital da layengwa matamda paumi masa khangnatana maki mama mapa loinabi amadi masagi namakta chada kun lemna layengani Manipurda paumi singna loriba thodang asi yamna chawi ahing nungthil khaidana mathau tawriba paumi singna fangliba senphamga yengnarubada sanadabugum tawi Maki hospital da paumi singna layeng balak matamda makoina thengnariba awaba kyagi wari sing taraba tungda tangai phadana khongthang asi lokhatpani dakar bi matamda chapchana kapkodaba hidak fawa paw khomba chatlingai da kaphodabadagi khudong sadaba kya makoina mayoknaba yauri maroina nupi paumi singi damakta khalaga makoina layeng wasapa matamda marigaina ba authorities nasu khara komthwaningi haiki aina sum tajabada moi da phangiba some remuneration khara phangiba dusu aina saigi IVF natraga IUA ki tawbi da kapu matum sabi yam yamakpa madun hek tanja hecha daba musuma yam thenajar pa asiguma mayam si khallaga amasu mukhoida wari ba mayam si jaiting gi khallaga aina ai hospital ki site ki so hospital ki site ki gari mukhara contribution tawni khalle jabadigi aina megi tang tara ai establish to bi ministry horaga ai commission de oiba ase aina 20% cham de kun sidi ai in all respect ta masi ai kitangam je kharasidan ai contribution to jage aina ai machine de tham jage masi aina commission na ngasi to biriba wabi riba lokhat biba mayam si yaga aina mayam bi mo ta kitang contribution to jage Ngarang til Iroisemba Power Substation da mai horaktuna Power Substation asigi saru khara amangata thokre mai chakpas na maram oiduna Power Station asida mai piriba moham sing ung khara mai mamki Thogdok thokpham da Manipur Fire Service ki kanguna sangsilakduna mai kanbagi thabak jathakibadagi ka hena amangata thon khidre Thasigi tang taragi nimidang yumdagi kokthokraga halaga hundoklamba ningthem pokri mapaldagi athokpam Ranbir misigi matangda jenaba miyoini haiba takhelambam local Porompat police na lamsangdagi fare hairi local fare haiba paw phangdagi lamdamadungni miyoi kyana laikhidraba Ranbir gi yumdagi horaga wangkhaigi akoibada miyanbe ba khongchat ama chatkre mihatpa local fasi tawdana halu kanagumba amatana mahapu jangjafam piba yaroi haina khongchat aduda saruya khibi amana phongdorakli Tabagasi to matam da yare na sum kakatana legi taragadi makata basin ge muthol ko habigi aningai lekte aduga aikoi lekai dagi makhoi mamam japuna mak tam thokre hai na khalasi aduga ma eni mafam am da lebi matam da mak arot pani mi hatbagi thongna leraba mahang na amu hana koi mi halo habigi haningai lekte adula aikoi di mahagase ta cheng na harabadi sibagi dandi piba phachi tawba masi aikoi gi praja gi apamani IGAR South ki miyang makada Kunipan Suba sector gi Kunithoi Suba Sam Rifles ki kanguna Wabugai yang bida operation chathabada PLA gi Naweng Common Koba myema fare haina IG Assam Rifle South ki PRO na thadorakpa cherolamna khangalagli amuka sutaram noksari Indo-Asian Friendship Organization Manipur gi Anisuba Mapokumon Thoram Khurai Laiba Organization asigi Secretary General Saitajit ki yumda pangthokre Thoramadida ISTV News ke editor in chief Rajendra Niwamba Organization ki Chairman Retired Colonel Konsam Ibo also saryakhe Saitajina Organization asina miyang bidamak pakhatpiya bathabakya pakhali haiki Padmase Award Thamakrabi Elang Indira amasung National Master Athletics Gold Medalist Nekrangbam Inawibu ikai khumnaba utpagi thoram ama lalambung mokong apunban nupi lupna sinjuna lubasigi sanglenda ngasi pangthokre thoram aduda thabaktagi potharaba MPS official Baruni Ward number 3 gi councillor amadi nupi lupki President M Sarojini yauna myoikyana saryakhe Padmasri Indirana Art and Culture gi lamda khang hairaba oza guru kaya ngasi phawada Bharat Sarkar amadi Manipur Sarkar na sakhangbidaba amasung yangsinbiba watpadagi punsi lomba yaukre hawalagiba mirolna asigumba kaya si thoktanaba punna honaminasi haiki National Gold Medalist inawina nupi singi thodang asi yamna sawi samasama sembada nupina sawu thodang lawri haibasi ekhoi pumnamakna kokthoi dabani haiki Chief guest oikiba
Konsan Barunina Nupi Singna Lowliba Togdang in Singbagaluna Amata Oina Lingzen Manana Tabak Domina Bagi Tangai Fatabale Haiki Positi Manipuri the same Hyderabad I could assume Sakana Tawil Takayama Tokana like I volunteer from Toma and Mayama Tawishika Sakar is hard Sagadi, Madu, Loina, Yankton Day, Loina Tam, Woman Grey, and the guy in the ship of Duggy, high young Duggy. However, the Kogi, my deed putting the problem. Hazarabada Maripao Amhana April Thasda Greater Infal Yakwebada Meholang Pocket Togdog Kuntaru Tokre Miamna Meholang Pok Tokanaba and Minasi Haina Fair Service Director Jadamanina Pundrale Hazikidi ISTV Pauming Tabir Simbo Amakana Kurunjari.